Akasvani Imphal Ketrimayum Chitrabhanu na pau pazari ahanbada maru oipa pau. Mukhyamantri Nongthombam Biren Singh na hairi Rajya asidagi drug ki chaiteng maru phangna manghannaba akanba thabak paikhatle. Pradhan Mantri Narendra Modi na ngasi New Delhi da Bharat Pumbagi Director General amasung Inspector General of Police ki mifamda saruk yagani. Andaman Nicobar gi maming thonriba achobu ithat kumathoy Parambir Chakra Frankraba miyushigi maming tholagani amasung Humbutra Truk Suba National Football Championship for Hero Santos Trophy lisingani kunitoy kulumdagi Group 6 ki match sing Manipuri yumbu oiduna ngasidagi hore. Mukhyamantri Nongthombam Biren Singh na hairi Rajya asidagi drug ki chaiteng maru phangna manghannaba akanba thabak paikhatkani. Imphal gi ahanba Manipur Rifles ki parade ground ngarang pangthokiba Manipurna mapung phaba Rajya ama oikiba state hudde gi thorumda Sri Birena Rajya asidagi haukraba wari sing na honana ningsingbuga loinana haujiki mirol asina ipa ipu sing adugi kathopgi thauna lingjen adu ningsingbuga loinana makhogi khudung induna ijat leina hingnaba honasi haiki. Mahangna hai lamdam asigi underground lu kayaga sarkarga wari watai sanaduna makhoibu mahusagi ichelda lahanba ngamkhre. Rajya asibu lam kayada chakhonanaba honaribe miyoisinga lauriba thaudangbu thagatpaga loilena se Biren hai ngakshel information technology sana khonaba amasung siksa yauna lam kayada Rajya asigi miyamna ningthina khumang yangna mangnomna changsinba ngamli. Khungang amadi chingi manung hanjama mafum kayada lengak sasan ningthina yohonduna chakhotpagi maikeda puruknabagi damakta Rajya sarkarna akanba thabak paikhali hainasu Mukhyamantri na makha takhi. Rajya asida umang kaya paksana kohalakpa ubada Mukhyamantri na nungnangbasu phongdokhi mangna hai sarkargi official pumnamak saruk yaduna JAC ki March 30 July fawba paksana uthabagi campaign amasu pangthokani. Thormaduda Mantri Singh MLA Singh sarkargi makok thongba civil amasung police ki official sing su saruk yakhi. Pradhan Mantri Narendra Modi na ngasi New Delhi da Bharat Pumbagi Director General amasung Inspector General of Police ki mifamda saruk yagani. Numit humni chatarakpa mifam asi hokib irai numita Griha Mantri Amit Shah na hokdokibani mifam asida policing amasung security ki oiba wafung kayagi matangda khanakhi. Mifam aduda cyber crime, policing technology sinaba, counter-terrorism tingba, left-wing extremism, capacity building amasung prison reforms na chingba wapung kayag matang su khanaki. Rajya Singh amasung Union Territory Singhi DGP Singh, Central Armed Police Force amasung Central Police Organization Singhi Mokok Singh yauna miyoi chamarom na mifam asida hakteng na saruk yakhi aduga leibaki atay mafamdagi miyoi kyana virtual oina saruk yakhi. Varana G20 presidency oirakpagi saruk ama oina business 20 ki mifam ngasidagi Gandhinagar da horagani G20 ki luchingba singi awangwa thaki mifamda pikhalakadaba thausul thorang adu semnabagi dama mifam ase pangthokpani. Akasvani Pawmin hai Gujarat ki Mukhyamantri Bhupendra Patel, Kendra ki Mantri Singh Piyush Goyal amasung Ashwini Vaishnav yauna G20 ki mifam haunabi matu inna hokdokpagi thorum di hayeng pangthokani. G20 da Bharat ki sarpa oriba Amitabh Khan amasung Tata Sons ki Chairman and Chandrasekharan ru hokdokpagi thorum aduda yaugani. G20 ki lebak singi enterprise kaya gimhut sin na policy maker business executive sing CEO amadi senior executive cham yankai henbana mifam aduda saruk yagani. Tabiriba pawasi Akasvani Imphal dagini. Andaman Nicobar gi maming thonriba achobu ithat kumathoy Parambir Chakra Frankraba miyoi singi maming tholagani. Hariba ithat sing asigi maming Pradhan Mantri Narendra Modi na hayeng video conferencing ki kuthangda thongani. Netaji Subhash Chandra Bose ki mapung numit January kulumdu asi Parakram Divas haina palan tongnanaba sarkarna lokthokre. Andaman Nicobar gi maming thonriba khwaidagi charaba ithat adu leiba asigi ihan hanba Parambir Chakra phangkiba miyoi sing gi ming logduna thongani aduga ate ithat sing aduna makhoi gi pak chawbagi matung ina mathang sina anishuba ahum suba mari shubuna chingbada Parambir Chakra phangkiba miyoi sing gi maming logduna thongani. Itasing asigi maming thongadoriba Parambir Chakra phangkiba miyoi kumatoi adugi manungda Major Somnath Sharma, Naik Jadunath Singh, Company Havildar Major Pirush Singh, Lance Naik Elvar Eka, Major Rameswari Parameswaram, Captain Vikram Batra amasung Lieutenant Manoj Kumar Pandey na chingba yauri lebaki ningtamba amadi apunbagi saktam ngapada thawai katkiba athopusing adugi mafamda ikai khumnaba utpu oina khongthang asi lokholakpani. Haging thorum asita Sri Modi na Netaji Subhash Chandra Bose Deep Sagadaba National Memorial gi model su maikum hangdokani.
Humbuta Taruk Suba National Football Championship for Hero Santos Trophy Lising and Nikunitoy Kulhumdogi Group 6 ki match sing Manipur Yumbu Oiduna ngasidagi hore. Group 6 asida team Taruk Haibadi Manipur, Chandigarh, Jharkhand, Punjab, Lakshadweep amasung Himachal Pradesh yauri. Ahanba match Imphal gi Khumalampak Main Stadium da housing haki mamangda Manipur ga Chandigarh ga sanaba hokre. Ground asimakta ngasi nutil pung ani taba matamda Jharkhand ga Punjab FC ga sanagani. Wangkai gi Eastern Sporting Union Ground da nutil pung ani taba matamda Lakshadweep ka Himachal Pradesh ka sanagani. Manipur gi mathangi match ta asigi kunmari da Himachal Pradesh ka sanagani. Leba siging mudra mari subaganatantra divas palanda atoiba atiti oina saruk yagadaba Egypt Rashtrapati Abdel Fattah al-Sisi ta sigi kunmari da Bharata tunaragani mahangna mantri manga amasung makok thongba officials sing yawba awangba taki mute kangbu ama luching lakani Leba sigi ganatantra divas saramda atoiba atiti oina Egypt Rashtrapati amana saruk yaba asi handaki yashin ahanbani Ganatantra Divas ki period da Egypt ki land missing oiba contingent amasu saruk yagani Akasvani Paumin Hai Rashtrapati Sisi Butha sigi kunmanga da Rashtrapati Bhavan da taramna okani Rashtrapati Draupadi Murmu na mahapu ikai khumna ba utpo ina chaklen amasu sili Rashtrapati Sisi na Pradhan Mantri Narendra Modi ga lamdam asongki leba anigi amadi maling oiba wapung kaya gi matang da su wari sanagani Magna Mapanthara Mantri Dr. S.J. Sankar amadi leba asigi karwawala singa su unagani Maki Kongchet asina Bharat amasung Egypt leba anigi mari dasu hena chasel halagani Parikha pe charcha gi taruk sub edition tha asigi kontrata delegate Kolkata Indoor Stadium da pangthokani tharomasida Pradhan Mantri Narendra Modi na Mahiru Singh Oza Singh amasung mama mapa sing unaduna wari shanagani Mahiru Singh na aki khang yaudana ningthina parikha thaba ngamnabagdamak Mahiru Singh bu pungning thogatpu oina parikha pe charcha gi tharomasi pangthokpani Marasida Mahaki Lari Exam Warrior bu leba asigi tongan balon tara hundoi da phongdorpagi damakta Pradhan Mantri Narendra Modi na nungai ba phongdorokli Twitter Sri Modi na Mahaki Lari Exam Warrior assi hoziti Hindi English Tamil Telugu Assamese Oriya Bengali Punjabi amasung Urdu yauna tongan balon tara hundoi da phongle haiba video ama thagatli Pradhan Mantri Narendra Modi ki puningi wa man ki baki marfutra tereshuba tangkak tha asigi kumapan gi ayup pungtara mathoi da Akasvani gi thongda sandokani Pradhan Mantri na wangang bahek loibaga madugi Manipuri wahanto Akasvani Imphal na sandokna tahangani masi nimit amasigi numidang pung nipan dasu amuk hana sandokani tharom masi LRS Turachanpur na su relay togduna sandokani mathangi nimita paumai mar paite kabui thado ma umasung tangkhul londa na sandokna tahangani Indian Open Badminton gi nupagi singles final da ngasi world number 1 Denmark ki Victor Axelsen ga Thailand gi Kulavet Vivid Serens ka New Delhi da thengnergani semi-final da ngarang Victor Axelsen na Indonesia gi Jonathan Christie bu kunmathoi tarani thoi da maithe ba piki atopa semi-final da hanagi World Junior Champion Thailand gi Kunalvet na Indonesia gi Anthony Sisusta bu kunmathoi taramanga da thoiki Indian Open Badminton da Axelsen na lisingni teratret amasung lisingni terampan dasu champion oikibani nupi gi singles final da Japan gi Yamaguchi ga Korea gi Enseong ga thengneragani Sit humpuleba Tripura Vidhan Sabha gi Mikhal gi notification thoki bagalone na mirep che pisan bangarang de gi hokre Mikhal mathang thage tara tu tapangthokani ngarang ahoba numita West Tripura zilla da mirep anina makho gi mirep che sing pisilakhi mirep che pisan begi aroiba matam tha asigi contra new scrutiny tha asigi contra matoi da pangthokani mirep che lokthok pagi aroiba numina February anini vote masing March ani da thigani Akasvani Paumin Hai JAC ki January ama phawada Raja asida botha daba yaraba missing asi punna lakunipan lising tara humdoi chamri humbudra nipani masing manungda nupa voter lak tara mari lising tara mari changa humbudra tarukni amashung nupi voter na lak tara humdoi lising marfudra nipan chanipan kun mangani Aroiba da maroiba pau amuk hanna Mukhyamantri Nongthombam Biren Singh hairi Raja asitagi draki chaitheng marupangna manghanaba akan bathabak paket kani Pradhan Mantri Narendra Modi na ngasi New Delhi da Bharat Pumpagi Director General amasung Inspector General of Police ki mifam da saruk yagani Andamani Korbag maming thonriba achobu ithat kumathoi parambi chakra phangraba mioi singi maming thongani amasung humbudra taruk suba National Football Championship for Hero Santos Trophy lising ani kuni thoi kulumdagi Group 6 ki match sing Manipur yumbu oiduna ngasi dagi hore Paulo Zeri